ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯒ ꯁꯣꯛꯅꯕ ꯂꯥꯟꯅꯤ ꯍꯥꯏꯔꯒ ꯁꯦꯟꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒ ꯁꯣꯛꯅꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯈꯪ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯪꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ, ꯃꯅꯤꯄꯨꯔ ꯀꯥꯏꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯀꯔꯤꯁꯨ ꯁꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯐꯣꯡꯅ ꯇꯥꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯒ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯥ ꯄꯤꯗꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯒꯤ ꯇꯥꯍꯜꯂꯤ꯫ ꯁꯥꯃꯨ ꯃꯅꯤꯡꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯕꯗꯨ ꯆꯞ ꯃꯥꯟꯅꯍꯜꯂꯤ꯫ ꯃꯔꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯟꯊꯦꯡꯗ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯄꯥꯏꯔꯤ, ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕꯗꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯕꯤꯈ꯭ꯌꯥ ꯅꯤꯕꯒꯨꯝ ꯅꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯕꯅ ꯍꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡꯒ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯃꯥꯌꯣꯡ ꯌꯥꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃꯅꯤ꯫ ꯑꯗꯣꯝꯅ ꯈꯣꯏꯗꯥꯅ ꯌꯦꯡꯕꯤꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫